ꯇꯦꯜꯍꯩꯕꯁꯤ ꯍꯜꯂꯁꯤ ꯄꯥꯍꯥꯏꯗꯅ ꯐꯝꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯈꯣꯡ ꯊꯥꯡꯗꯣꯔꯛꯏ꯫ ꯈꯣꯡꯐꯝ ꯈꯔ ꯑꯁꯨꯝ ꯆꯠꯂꯝꯂꯒ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯔꯛꯇꯨꯅ ꯃꯍꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯈꯨꯂꯥꯛꯄꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯛꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯅꯦ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕꯤ ꯊꯦꯅꯩ ꯑꯗꯣ ꯆꯕꯥꯡꯀꯣꯠꯀꯤ ꯃꯇꯝꯅ ꯂꯥꯛꯂꯕꯗ ꯃꯌꯨꯝꯗ ꯌꯥꯝꯅ ꯂꯥꯛꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯕꯅ ꯃꯗꯣꯝ ꯂꯥꯛꯄ ꯑꯗꯨꯗꯤ ꯉꯝꯖꯗꯦ꯫ ꯀꯅꯥꯅꯣ ꯑꯃꯠꯇꯅ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯂꯕꯗꯤꯀꯣ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯐꯥꯡ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯇꯥꯔꯣꯏ ꯂꯩꯁꯤ ꯑꯃꯗꯤ ꯃꯦꯔꯤ ꯑꯗꯣ ꯃꯅꯦꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯦꯔꯤ ꯑꯃꯗꯤ ꯂꯩꯁꯤꯁꯨ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯊꯦꯅꯩ ꯑꯗꯣ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯆꯤꯟꯇꯥ ꯇꯧꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯦꯔꯤꯒ ꯂꯩꯁꯤꯒ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯅ ꯂꯥꯛꯄꯗꯨ ꯎꯔꯗꯨꯅ ꯊꯦꯅꯩ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯂꯩꯁꯤꯒ ꯃꯦꯔꯤꯒ ꯑꯣꯏꯔꯝꯕꯗꯨꯗ ꯊꯦꯅꯩ ꯑꯗꯨꯁꯨ ꯍꯔꯥꯎꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯩꯁꯤꯅ "ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯒ ꯆꯠꯂꯨꯔꯤ, ꯅꯪꯗꯤ ꯂꯩꯔꯝꯗꯦ꯫ ꯏꯄꯥ ꯈꯨꯂꯥꯛꯄꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯍꯦꯛꯇ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯅ ꯍꯧꯅꯔꯒ ꯂꯥꯛꯂꯤꯕꯅꯤ"꯫ ꯃꯦꯔꯤꯅ "ꯏꯇꯥ ꯏꯕꯦꯝꯃ, ꯆꯕꯥꯡ ꯀꯨꯠꯁꯨ ꯀꯨꯏꯗ꯭ꯔꯤ, ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ? ꯅꯇꯥ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯋꯥꯅꯤꯅꯦꯀꯣ꯫ ꯊꯦꯅꯩꯅ "ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯣꯏ ꯈꯜꯂꯤꯕ꯭ꯔꯣ ꯅꯣꯏꯕꯣ? ꯀꯅꯥꯅꯣ ꯑꯃꯠꯇꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯔꯕꯗꯤ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯎꯪꯗꯨꯅ ꯐꯝꯂꯤꯕꯁꯤꯅꯤ"꯫ ꯂꯩꯁꯤꯅ "ꯑꯦ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕꯒꯤ ꯂꯩꯔꯝꯂꯤꯕ"꯫ ꯊꯦꯅꯩꯅ "ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯤ, ꯅꯣꯏ ꯑꯅꯤꯁꯨ ꯏꯄꯥꯅ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯎ ꯑꯐꯩ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯃꯤ꯫ ꯏꯕꯨꯡ ꯒꯥꯡꯇꯦꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯧꯔꯤꯕꯅꯣ? ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯗꯅ ꯏꯅꯦꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯀꯨꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯂꯥꯛꯄꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯑꯩꯗꯤ ꯀꯞꯊꯣꯛꯂꯨꯔꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃꯁꯨ ꯎꯅꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ"꯫ ꯃꯦꯔꯤꯅ "ꯏꯁ, ꯅꯪꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯁꯤꯗꯤ ꯏꯕꯨꯡ ꯇꯦꯜꯍꯩꯕ ꯂꯩꯕꯒꯤ ꯑꯣꯏꯔꯦꯀꯣ꯫ ꯃꯤ ꯑꯗꯨ ꯋꯥꯡ ꯆꯥꯎꯔꯗꯅ ꯐꯖꯔꯤꯗꯨꯕꯣ꯫ ꯏꯕꯨꯡ ꯒꯥꯡꯇꯦꯗꯤ ꯊꯝꯕꯨ ꯊꯝꯈꯣ, ꯈꯨꯜ ꯑꯗꯨꯗꯕꯨ ꯏꯕꯨꯡ ꯇꯦꯜꯍꯩꯕ ꯌꯧꯅ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕ ꯑꯃꯠꯇꯕꯨ ꯎꯖꯗ꯭ꯔꯤ꯫ ꯅꯪꯕꯨ ꯍꯪꯕ ꯂꯥꯛꯄꯗ ꯂꯩꯁꯤ ꯏꯕꯥꯅꯤꯁꯨ ꯎꯔꯛꯂꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯉꯥꯎꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯉꯥꯎꯕꯅꯤ ꯀꯥꯏ"꯫ ꯊꯦꯅꯩꯅ "ꯌꯥꯔꯦ, ꯑꯉꯥꯎꯕꯅ ꯐꯖꯗꯅ ꯀꯌꯥꯝ ꯌꯥꯝꯅ ꯐꯖꯒꯗꯣꯔꯤꯕꯅꯣ? ꯅꯣꯡꯃꯈꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗ ꯑꯁ, ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯑꯍꯤꯡ ꯑꯗꯨꯗꯕꯣ ꯑꯩꯗꯤ ꯃꯥꯅ ꯐꯅ ꯐꯖꯔꯕꯁꯨ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯖꯔꯣꯏ꯫ ꯁꯨꯡꯍꯩ ꯍꯩꯅꯗꯦꯀꯣ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯃꯇꯥ ꯑꯗꯨꯒ ꯇꯧꯊꯣꯔꯛꯂꯤꯕꯗꯨꯒ꯫ ꯂꯩꯁꯤꯅ "ꯍꯣꯏ, ꯇꯣꯛꯑꯁꯤ꯫ ꯅꯪꯕꯨ ꯆꯕꯥꯡꯀꯣꯠ ꯌꯥꯎꯕ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯔꯣꯏꯗ꯭ꯔꯣ"꯫ ꯊꯦꯅꯩꯅ "ꯑꯁ, ꯂꯥꯛꯇꯤ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯤ, ꯑꯗꯣ ꯇꯝꯒꯤ ꯑꯉꯥꯎꯕꯗꯣ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯂꯥꯛꯄ ꯇꯜꯂꯦꯗ꯫ ꯍꯣꯏ, ꯍꯟꯗꯛꯄꯨꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯕꯨ ꯋꯥꯔꯧꯔꯒꯅꯨꯀꯣ, ꯑꯗꯨꯒ ꯈꯨꯜꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯁꯨ ꯈꯔ ꯐꯅꯕ ꯍꯥꯏꯕꯤꯔꯣ ꯅꯣꯏ ꯑꯅꯤꯅ"꯫ ꯂꯩꯁꯤ ꯑꯃꯗꯤ ꯃꯦꯔꯤ ꯊꯦꯅꯩꯅ ꯆꯕꯥꯡꯀꯣꯠ ꯌꯥꯎꯔꯦ ꯍꯥꯏꯔꯛꯄꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯐꯅ ꯊꯦꯝꯂꯕꯁꯨ ꯌꯥꯎꯔꯣꯏ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯂꯩꯈ꯭ꯔꯤ꯫ ꯂꯩꯁꯤ ꯑꯃꯗꯤ ꯃꯦꯔꯤ ꯑꯅꯤꯃꯛꯇꯣ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯩꯁꯤꯅ "ꯍꯣꯏ ꯐꯔꯦꯗ, ꯑꯗꯣ ꯅꯪꯅꯕꯨ ꯂꯥꯛꯅꯤꯡꯂꯕꯗꯤ ꯄꯥꯎ ꯍꯦꯛꯇꯃꯛ ꯊꯥꯔꯛꯑꯣ꯫ ꯑꯩꯈꯣꯏ ꯏꯄꯥ ꯈꯨꯂꯥꯛꯄꯗ ꯍꯥꯏꯅꯗꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ"꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯕ ꯊꯃꯣꯏ ꯑꯍꯨꯝ ꯑꯗꯣ ꯇꯦꯜꯍꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯟꯅ ꯊꯃꯣꯏ ꯄꯨꯝꯕꯗꯨ ꯀꯥꯏꯅꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯄꯥꯈꯪ ꯀꯌꯥꯅ ꯍꯧꯅꯗꯨꯅ ꯁꯥꯗꯥꯟꯕ ꯆꯠꯅꯕ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯇꯦꯜꯍꯩꯕꯁꯨ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯍꯥ ꯃꯌꯥꯝ, ꯅꯁꯥ ꯅꯁꯥꯒꯤ ꯈꯨꯠ ꯆꯥꯕ ꯈꯨꯠꯂꯥꯏꯒꯗꯤ ꯄꯨꯔꯛꯅꯔꯛꯄ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯀꯣꯟꯅꯗ꯭ꯔꯕꯗꯤ ꯑꯍꯦꯟꯕ ꯄꯥꯝꯂꯕꯁꯨ ꯑꯩꯒꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯕ, ꯇꯧꯕꯇꯕꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯒ ꯌꯥꯎꯒꯗꯕꯁꯤꯡ ꯑꯃꯗꯤ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯒꯗꯕꯗꯣ ꯅꯁꯥ ꯅꯁꯥꯒꯤ ꯅꯃꯤꯡ ꯅꯊꯥ ꯀꯌꯥ ꯑꯗꯣ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯇꯦꯜꯍꯩꯕꯗ ꯇꯥꯟꯅꯔꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕꯗꯨ ꯇꯧꯔꯝꯃꯨ꯫ ꯑꯩꯁꯨ ꯁꯥꯗꯥꯟꯕ ꯍꯧꯅꯕꯒꯤꯗꯃꯛ ꯅꯤꯌꯣꯝ ꯀꯌꯥ ꯈꯔ ꯑꯃꯁꯨ ꯁꯦꯝ ꯁꯥꯈꯤꯒꯦ"꯫ ꯇꯦꯜꯍꯩꯕꯁꯨ ꯂꯥꯛꯂꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝꯅꯆꯤꯡꯕ ꯂꯧꯗꯨꯅ ꯅꯤꯡꯊꯤꯅ ꯏꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯒꯥꯡꯇꯤ ꯑꯗꯨꯁꯨ ꯃꯤꯡ ꯄꯥꯟꯁꯤꯟꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯡꯇꯤꯅ "ꯇꯦꯜꯍꯩꯕ, ꯇꯥꯕ꯭ꯔꯥ? ꯈꯨꯂꯥꯛꯄꯤ ꯃꯆꯥꯅꯨꯄꯤꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ"꯫ ꯇꯦꯜꯍꯩꯕꯅ "ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫
ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯈꯪꯏ ꯑꯗꯣ ꯉꯁꯤꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯋꯥꯐꯝ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯀꯌꯥ ꯆꯥꯗ꯭ꯔꯤ ꯒꯥꯡꯇꯤꯅ ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯗꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯣꯛꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯦꯅꯩꯅ ꯆꯥꯕꯥꯡꯀꯣꯠꯀꯤ ꯀꯨꯝꯍꯩ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛ ꯅꯪꯅ ꯁꯤꯟꯗꯨꯅ ꯃꯄꯥꯛ ꯈꯨꯜꯂꯥꯛꯄꯗ ꯍꯥꯏꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯊꯦꯅꯩꯅ ꯈꯨꯜ ꯑꯁꯤꯗ ꯀꯨꯝꯍꯩ ꯌꯥꯎꯕ ꯐꯪꯗ꯭ꯔꯕꯗꯤ ꯅꯪ ꯒꯥꯡꯇꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯁꯣꯏꯅ ꯈꯪꯒꯅꯤ ꯅꯃꯤꯠ ꯑꯗꯨ ꯄꯦꯅ ꯌꯦꯡꯒꯗꯕꯅꯤꯀꯣ ꯑꯩꯅ ꯇꯧꯔꯛꯄꯁꯤꯡ ꯑꯗꯣ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯒꯥꯡꯇꯦꯅ ꯇꯦꯜꯍꯩꯕꯒꯤ ꯃꯐꯝꯗ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯔꯝꯂꯒ ꯑꯁꯨꯃꯛ ꯆꯠꯈ꯭ꯔꯤ ꯈꯨꯜꯂꯥꯛꯄꯗꯁꯨ ꯁꯥꯗꯥꯟꯕ ꯆꯠꯀꯗꯕꯗꯨꯒꯤ ꯅꯤꯌꯣꯝ ꯅꯤꯇꯤ ꯀꯌꯥ ꯑꯃ ꯁꯦꯟꯅꯒꯗꯕ ꯈꯔ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯅ ꯄꯥꯈꯪꯁꯤꯡ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯁꯤ ꯁꯥꯗꯥꯟꯕ ꯆꯠꯄꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅꯕꯒꯤꯗꯃꯛ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯃꯗꯨꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯍꯤꯡꯅ ꯐꯥꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯁꯥ ꯃꯁꯤꯡ ꯌꯥꯝꯅ ꯍꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯁꯤꯅ ꯐꯥꯕ ꯉꯝꯂꯛꯄ ꯑꯅꯤ ꯑꯗꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯈꯪꯅ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯀꯅꯤ ꯑꯁꯣꯝꯗꯗꯤ ꯇꯦꯜꯍꯩꯕꯗꯣ ꯃꯁꯥ ꯆꯥꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯤꯡ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯃꯊꯃꯣꯏꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯌꯦꯡ ꯑꯁꯤ ꯆꯥꯕꯥꯡꯀꯣꯠꯅꯤꯀꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗꯕ ꯑꯃꯗꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯥꯎꯗꯕ ꯂꯩꯔꯕꯗꯤ ꯑꯁꯤꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯊꯦꯅꯩ ꯑꯗꯨꯕꯨ ꯀꯔꯝꯅ ꯂꯧꯔꯨꯒꯅꯤ ꯑꯩꯅ ꯀꯧꯔꯨꯕꯁꯨ ꯂꯥꯛꯀꯗꯕ ꯅꯠꯇꯦ ꯑꯁꯣꯝꯗ ꯈꯨꯜꯂꯥꯛꯄꯗꯨꯅꯁꯨ ꯁꯥꯗꯥꯟꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯥꯗꯥꯟꯕ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕꯗꯤ ꯈꯨꯜꯂꯥꯛꯄꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ ꯋꯥꯈꯜ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯁꯥꯗ ꯁꯥꯗꯥꯟꯕꯒꯤ ꯋꯥꯈꯜꯒ ꯆꯪꯂꯝꯗꯦ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯗꯨꯅ ꯍꯦꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯇꯦꯜꯍꯩꯕꯗꯣ ꯈꯨꯟꯈꯥ ꯇꯝꯅ ꯆꯠꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯤ ꯑꯋꯨꯟ ꯑꯗꯨ ꯍꯪꯂꯗꯨꯅ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯈꯨꯜꯂꯥꯛꯄꯤ ꯑꯗꯨꯒꯤ ꯁꯪꯒꯥꯏ ꯌꯧꯁꯤꯜꯂꯛꯂꯤ ꯇꯦꯜꯍꯩꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯗꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ ꯇꯦꯜꯍꯩꯕꯅ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤ ꯏꯃꯥ ꯈꯨꯜꯂꯥꯛꯄꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯈꯨꯜꯂꯥꯛꯄꯤꯗꯨꯁꯨ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯜ ꯇꯝꯅ ꯊꯣꯛꯂꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯤꯅ 이봉아, 낭부 그나노, 콜라시기 미슈 만데, 이마다 거리 하이닝바노, 델 하이바나, 이마, 아이 이빠 숭랭기 낙다 라이자바드니, 이살 테나야드부, 라이타브라, 아이 마학부 우나바 락자바니, 쿨락비나, 아주디 나학 델 하이바나 타브라, 땀박 람드기 라이 하이바도, 낭나 하이닝 리바도, 이마다 하이람, 아두가 한제크로, 이마우니 비나 낭부 야디, 낭 라이 하이라바디, 아목 해나 아샤우 오이라니, 텔하이바나 이마 테나이도 아목도 우한비요 나사기 팜다 아이기 오이바 와품 카라 하이저람기 나트라바디 나사나 얌나 누가이 하우러로이 와하이 카라당 마팜다 하이저라가 나사 틴타드나 아두막 한적히기 이마나 나사부 람켈람 하이바니 하이두나수 칸비가노 ꯈꯨꯜꯂꯥꯛꯄꯤ ꯑꯋꯨꯟ ꯇꯦꯜꯍꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯁꯤ ꯎꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯊꯦꯅꯩꯅ ꯍꯥꯏꯔꯤꯕ ꯇꯝꯂꯤꯕ ꯀꯌꯥ ꯑꯁꯤꯒ ꯏꯑꯣꯟ ꯑꯣꯟꯅꯕꯒꯨꯝꯅꯁꯨ ꯎꯔꯝꯃꯤ ꯑꯁꯨꯝꯅ ꯑꯋꯨꯟꯒ ꯇꯦꯜꯍꯩꯕꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯊꯦꯅꯩ ꯑꯗꯨꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯅꯤ ꯑꯃꯗꯤ ꯇꯦꯜꯍꯩꯕꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯝꯃꯤ ꯈꯨꯜꯂꯥꯛꯄꯤꯅ ꯊꯦꯟ ꯑꯃꯨꯛꯇ ꯉꯥꯏꯈꯣ 나붕 어시 낭부 항벌 락리바니 테나이나 까리기 마디 까리기노 아두가 마항나 까나노 콜락비나 까리노 낭 마부 항나브라 마나디 앵온다 텔하이바니 하이드나 하이바니네 테나이나 까리 하이바 낭 텔하이바 텔하이바나 마니 아이 텔하이바니 테네예도 하우직 파우바 타자드라두나 ꯅꯪ ꯀꯅꯥꯅꯣ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯍꯥꯏꯗꯅ ꯇꯦꯜꯍꯩꯕꯒꯤ ꯃꯐꯝꯗ ꯇꯣꯏꯅ ꯍꯪꯖꯔꯝꯃꯤ ꯃꯅꯤ ꯑꯋꯨꯟ ꯑꯗꯨꯗꯤ ꯄꯨꯡ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯑꯃꯅ ꯅꯪ ꯀꯅꯥꯅꯣ ꯍꯪꯕ ꯑꯃꯅ ꯑꯃꯨꯛ ꯇꯦꯜꯍꯩꯕꯅꯤ ꯈꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯤꯡꯅꯖꯔꯝꯃꯤ ꯇꯦꯜꯍꯩꯕꯅ ꯏꯁꯜ ꯑꯩ ꯑꯁꯦꯡꯕ ꯇꯦꯜꯍꯩꯕꯅꯤ ꯅꯪꯅ ꯑꯩ ꯂꯩꯕꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯗꯣ ꯌꯥꯖꯈꯤꯗꯕꯅꯤ 이빠 콜락바나 민웅시기 미팅 카다 영비라주나 마사망니 칸나 아이브 요마드다 탐비라키바니 낭 락로이선 하이앵아시주 나 코이기야 싸우바 고마야도기 노밋니 낭 라이타바나 나 따로이 가야다수 고마야도고시 야오리도리 아이브 쇼이빠나 하이앵 고마이다 싸나나바기다막 사단바 싼아바 야탕 비락라바니
ꯑꯩꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯔꯨꯞ ꯂꯣꯏ ꯀꯌꯥꯅ ꯑꯩꯕꯨ ꯊꯤꯅꯔꯝꯂꯒꯅꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯁꯤꯅꯤ ꯂꯥꯛꯂꯣꯏꯁꯟ ꯑꯩꯒꯤ ꯃꯥꯡ ꯊꯥꯔꯣ ꯏꯆꯜꯅ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯕꯒ ꯅꯕꯨꯡꯁꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒꯗꯕꯅꯤ ꯊꯦꯟꯅꯩ ꯑꯗꯨ ꯇꯦꯜꯍꯩꯕꯒꯤ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕ ꯁꯑꯣꯡ ꯁꯥꯗ ꯐꯖꯔꯕ ꯆꯤꯡ ꯂꯦꯝꯂꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯑꯁꯤꯗ ꯑꯍꯣꯡꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯅꯤꯄꯥ ꯑꯁꯤꯗ ꯑꯩꯅ ꯁꯥꯎꯈꯤꯕꯅꯣ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯗꯣꯝꯁꯨ ꯏꯀꯥꯏꯖꯔꯤ ꯑꯩꯕꯨ ꯀꯔꯝꯅ ꯍꯜꯂꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯟꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯊꯦꯟꯅꯩ ꯑꯗꯨ ꯑꯁꯥ ꯋꯥꯔꯧꯕ ꯀꯌꯥ ꯑꯗꯨ ꯉꯝꯅ ꯃꯥꯡꯈ꯭ꯔꯤ ꯏꯀꯥꯏꯕ ꯀꯌꯥ ꯑꯗꯨꯁꯨ ꯃꯌꯦꯡ ꯇꯥꯈꯤꯔꯝꯃꯤ ꯇꯦꯜꯍꯩꯕꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯁꯤꯕꯨ ꯇꯥꯔꯨꯕꯗꯒꯤ ꯊꯦꯟꯅꯩ ꯑꯗꯨꯁꯨ ꯃꯅꯤ ꯑꯋꯣꯟ ꯑꯗꯨꯗ ꯏꯀꯥꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯗꯨꯅ ꯂꯧꯕ ꯂꯥꯛꯂꯤꯉꯩ ꯆꯠꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯈꯣꯡ ꯑꯗꯨꯁꯨ ꯊꯥꯡꯗꯣꯔꯛꯂꯝꯃꯤ ꯑꯋꯨꯟꯅ ꯊꯦꯟ ꯉꯥꯏꯈꯣ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯃꯤ ꯊꯥꯗꯨꯅ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯟꯒꯦ ꯅꯪꯕꯨ ꯅꯨꯄꯥꯁꯤꯅ ꯂꯧꯅꯝ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯀꯔꯤ ꯑꯣꯏꯒꯗꯕꯅꯣ ꯊꯦꯟꯅꯩ ꯑꯗꯨꯁꯨ ꯃꯅꯦꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯔꯛꯇꯨꯅ ꯊꯥꯡꯗꯣꯛꯂꯨꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯅꯤꯡ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ ꯇꯦꯜꯍꯩꯕꯅ ꯐꯔꯦ ꯏꯅꯦꯅ ꯁꯤꯟꯕꯤꯕꯗꯣ ꯑꯗꯨꯝꯅ ꯇꯧꯕꯤꯔꯣ ꯑꯩꯁꯨ ꯁꯗꯥꯟꯕ ꯆꯠꯄꯗꯣ ꯌꯥꯎꯕ ꯅꯪꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯖꯔꯨꯈꯤꯒꯦ ꯑꯗꯣ ꯏꯅꯦ ꯊꯦꯟꯅꯩꯕ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯦꯜꯍꯩꯕ ꯑꯗꯨꯁꯨ ꯃꯌꯨꯝ ꯑꯗꯨꯗꯒꯤ ꯑꯁꯨꯃꯛ ꯆꯠꯈ꯭ꯔꯤ ꯊꯦꯟꯅꯩ ꯑꯗꯨꯁꯨ ꯇꯦꯜꯍꯩꯕꯅ ꯆꯠꯈꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯖꯍꯧꯏ ꯑꯁꯣꯝꯗꯅ ꯁꯗꯥꯟꯕ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯍꯜꯂꯛꯄ ꯁꯥ ꯃꯌꯥꯝ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯈꯥꯏꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝꯅ ꯁꯥꯁꯤꯡ ꯑꯗꯣ ꯁꯪꯅꯔꯝꯃꯤ ꯑꯗꯨꯒ ꯒꯥꯡꯇꯤꯒꯤ ꯀꯥꯡꯂꯨꯞꯇ ꯌꯥꯎꯔꯛꯈꯤꯕ ꯇꯦꯜꯍꯩꯕ ꯑꯗꯣ ꯋꯥꯠꯄꯅ ꯒꯥꯡꯇꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯗꯨꯅ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯁꯤꯗ ꯒꯥꯡꯇꯤꯒꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯣ ꯁꯥ ꯊꯝꯂꯤꯕ ꯎꯈꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯝꯃꯤ ꯇꯦꯜꯍꯩꯕꯁꯨ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯗꯥꯟꯐꯝ ꯑꯣꯏꯔꯤꯕ ꯆꯤꯡꯊꯛ ꯑꯗꯨꯒꯤ ꯎꯃꯪ ꯑꯗꯨꯗ ꯄꯔꯞ ꯆꯪꯉꯛꯑꯝꯃꯤ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯐꯖꯔꯕ ꯁꯖꯤ ꯑꯃ ꯍꯅꯧ ꯆꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯈꯔ ꯊꯥꯞꯂꯞꯅ ꯎꯔꯤ ꯁꯖꯤ ꯑꯗꯨꯕꯨ ꯎꯕꯗ ꯇꯦꯜꯍꯩꯕ ꯑꯗꯣ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯄꯥꯛꯊꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯒ ꯁꯖꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯇꯦꯟꯅ ꯇꯦꯟꯗꯝꯂꯛꯏ ꯑꯗꯨꯒ ꯍꯦꯛ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯋꯥꯈꯜ ꯑꯃ ꯈꯪꯂꯛꯂꯛꯑꯝꯃꯤ ꯑꯩ ꯁꯖꯤ ꯑꯁꯤꯕꯨ ꯍꯥꯠꯄ ꯌꯥꯗꯦ ꯀꯔꯝꯅ ꯍꯤꯡꯅ ꯁꯖꯤ ꯑꯁꯤꯕꯨ ꯐꯥꯔꯁꯤꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯉꯁꯥꯏ ꯎꯈꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯕ ꯒꯥꯡꯇꯤ ꯑꯁꯤꯅ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯂꯥꯛꯄꯒꯤ ꯈꯣꯡꯊꯥꯡ ꯁꯃꯤꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯣꯡꯂꯣꯏꯁꯤꯡ ꯑꯁꯤꯗ ꯂꯥꯡꯗꯅꯕꯒꯤꯗꯃꯛ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯇꯦꯜꯍꯩꯕꯅ ꯂꯨꯝꯗꯨꯅ ꯂꯥꯛꯂꯤꯕ ꯃꯄꯥ ꯑꯗꯨ ꯒꯥꯡꯇꯤꯁꯨ ꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯉꯤ ꯎꯅꯥ ꯀꯥꯔꯛ ꯅꯥꯄꯤ ꯁꯤꯡꯕꯤꯒꯤ ꯑꯍꯣꯕ ꯃꯄꯥ ꯑꯗꯨ ꯈꯟꯗꯅ ꯇꯦꯜꯍꯩꯕꯅ ꯂꯥꯛꯂꯤꯕꯗꯣ ꯒꯥꯡꯇꯤꯗꯤ ꯎꯕ ꯅꯠꯇꯦ ꯅꯥꯄꯤꯁꯤꯡꯅ ꯂꯦꯡꯕ ꯇꯞꯅ ꯍꯥꯏꯗꯣꯔꯛꯄ ꯃꯄꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯤꯔꯨꯡ ꯇꯦꯟ ꯑꯗꯨꯁꯨ ꯇꯦꯟꯗꯝꯗꯨꯅ ꯂꯥꯛꯏ ꯇꯦꯜꯍꯩꯕꯁꯨ ꯑꯁꯨꯝ ꯂꯨꯝꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯂꯤꯔꯨꯡꯗ ꯇꯦꯡꯒꯥ ꯊꯣꯡꯗꯨꯅ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯁꯖꯤ ꯑꯗꯨꯒꯤ ꯃꯐꯩ ꯇꯝꯅ ꯀꯥꯞꯂꯛꯏ ꯑꯁꯨꯝꯅ ꯇꯦꯜꯍꯩꯕꯅ ꯁꯖꯤ ꯑꯗꯨ ꯇꯝꯅ ꯇꯦꯟ ꯍꯦꯛ ꯀꯥꯞꯈꯤꯕꯒ ꯒꯥꯡꯇꯤ ꯑꯗꯨꯁꯨ ꯁꯥꯎꯝ ꯊꯣꯔꯛꯂꯤꯕ ꯃꯄꯥ ꯑꯗꯨ ꯆꯥꯅ ꯇꯦꯟ ꯊꯥꯔꯛꯏ ꯒꯥꯡꯇꯤ ꯃꯍꯥꯛꯅ ꯀꯥꯞꯂꯤꯕ ꯇꯦꯟ ꯑꯗꯨꯅ ꯁꯥꯗꯨꯗ ꯄꯥꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯥꯗꯨꯗ ꯄꯥꯟꯕꯒꯤ ꯃꯈꯨꯠ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤꯑꯣꯏ ꯑꯃꯅ ꯆꯩꯅꯥ ꯐꯪꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯒꯥꯡꯇꯤꯒꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯒꯥꯡꯇꯤꯅ ꯀꯥꯞꯈꯤꯕ ꯇꯦꯟꯖꯩ ꯑꯗꯨꯗꯤ ꯇꯦꯜꯍꯩꯕꯒꯤ ꯃꯕꯨꯛ ꯐꯥꯎꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜꯗꯅ ꯁꯖꯤ ꯑꯃꯁꯨ ꯇꯦꯟꯅ ꯃꯐꯩꯗ ꯄꯥꯟꯗꯨꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯝꯈꯤ ꯇꯦꯜꯍꯩꯕꯅ ꯅꯥꯔꯛ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯌꯥꯝꯒ ꯂꯣꯏꯅꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯍꯦꯛ ꯎꯕꯗ ꯒꯥꯡꯇꯤ ꯑꯗꯣ ꯄꯟꯊꯥꯗꯨꯅ ꯇꯦꯜꯍꯩꯕꯕꯨ ꯆꯦꯠꯅ ꯀꯣꯟꯈꯠꯄꯤꯗꯨꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯅꯪꯅ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛ ꯂꯥꯟꯆꯪꯂꯛꯂꯤꯕ꯭ꯔꯥ ꯑꯩꯗꯤ ꯁꯥꯅꯤ ꯈꯟꯗꯨꯅ ꯇꯦꯟꯅ ꯊꯥꯈ꯭ꯔꯤ ꯈꯨꯜꯂꯥꯛꯄꯗ ꯄꯥꯎ ꯑꯁꯤꯕꯨ ꯀꯔꯝꯅ ꯍꯥꯏꯒꯗꯕꯅꯣ ꯏꯇꯥꯎꯕꯨ ꯑꯩꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯕꯀꯣ ꯏꯇꯥꯎ ꯇꯦꯜꯍꯩꯕ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯇꯦꯜꯍꯩꯕꯅ ꯏꯇꯥꯎ ꯑꯩ ꯌꯥꯝꯅ ꯋꯥꯔꯤ ꯏꯁꯤꯡ ꯈꯔꯗ ꯉꯤꯟꯕꯤꯌꯣꯗꯣ ꯏꯇꯥꯎꯅ ꯂꯥꯟꯕ ꯅꯠꯇꯦ ꯑꯩꯅ ꯂꯂꯣꯡ ꯀꯥꯏꯈꯤꯕꯅꯅꯤ ꯒꯥꯡꯇꯤ ꯑꯗꯨꯁꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ ꯇꯦꯜꯍꯩꯕꯕꯨ ꯇꯞꯅ ꯁꯧꯒꯠꯄꯤꯗꯨꯅ ꯏꯁꯤꯡ ꯑꯗꯨꯕꯨ ꯏꯟꯕꯤꯔꯝꯃꯤ ꯇꯦꯜꯍꯩꯕꯅ ꯏꯇꯥꯎ ꯑꯩ ꯄꯦꯜꯂꯤ ꯏꯇꯥꯎ ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯒꯦ ꯏꯇꯥꯎ ꯒꯥꯡꯇꯤꯅ ꯃꯔꯨꯞ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯃꯔꯨꯞ ꯏꯄꯥ ꯈꯨꯜꯂꯥꯛꯄꯒꯤ ꯅꯥꯛꯇ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯂꯣ
ꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯇꯦꯜ ꯍꯩꯕꯅ ꯃꯔꯨꯞ ꯊꯦꯅꯩꯌꯥꯗꯣ ꯌꯨꯝꯗ ꯂꯥꯛꯅꯕ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ ꯏꯃꯥ ꯈꯨꯂꯥꯛꯄꯤꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯤꯜꯂꯛꯂꯒꯅꯤ ꯅꯈꯣꯏꯅ ꯁꯗꯥꯜꯂꯤꯕꯁꯤ ꯀꯔꯣꯝꯗꯒꯤ ꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅ ꯑꯩꯁꯨ ꯃꯥꯡꯗꯒꯤ ꯑꯣꯏꯅ ꯆꯪꯂꯛꯂꯤ ꯑꯗꯨ ꯏꯇꯥꯎ ꯊꯦꯅꯩꯕꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯣꯀꯣ ꯃꯔꯨꯞ ꯑꯁꯨꯝꯅ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯦꯜꯍꯩꯕꯗꯣ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯤ ꯒꯥꯡꯇꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯀꯥꯞꯆꯔꯝꯃꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯁꯥꯎꯅꯈꯤꯕꯗꯤ ꯅꯠꯇꯕꯅ ꯄꯦꯟꯗꯕ ꯀꯌꯥ ꯄꯟꯗꯨꯅ ꯇꯦꯡꯊꯥꯖꯔꯝꯃꯤ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯔꯨꯞ ꯑꯃꯅ ꯏꯇꯥꯎ ꯒꯥꯡꯇꯤ ꯇꯦꯜꯍꯩꯕꯁꯤ ꯃꯤꯍꯨꯜ ꯂꯩꯔꯤ ꯏꯄꯥ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯄꯨꯔꯁꯤ ꯁꯩꯅꯥ ꯑꯁꯤꯅ ꯋꯥꯈꯜ ꯃꯥꯡꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯒꯥꯡꯇꯤꯁꯨ ꯇꯦꯜꯍꯩꯕꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯑꯗꯨ ꯁꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯍꯨꯜ ꯂꯩꯔꯝꯈꯤ ꯊꯨꯅ ꯌꯥꯡꯅ ꯇꯦꯜꯍꯩꯕꯗꯣ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤꯅ ꯊꯥꯡꯗꯨꯅ ꯈꯨꯜ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯒꯥꯡꯇꯤꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯈꯤꯕ ꯁꯗꯥꯟꯕꯗꯨꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯈꯣꯡꯕꯨ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤ ꯈꯔ ꯑꯃꯅ ꯐꯥꯔꯛꯂꯕ ꯁꯖꯤ ꯂꯝꯑꯣꯛ ꯀꯌꯥ ꯑꯗꯨꯕꯨ ꯋꯥꯅ ꯁꯒꯥꯏ ꯁꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯒꯥꯡꯇꯤꯅ ꯂꯥꯛꯈꯤꯕ ꯃꯈꯣꯏ ꯅꯨꯄꯥ ꯃꯔꯤ ꯑꯗꯨꯁꯨ ꯇꯦꯜꯍꯩꯕꯕꯨ ꯊꯥꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨ ꯂꯥꯟꯁꯤꯜꯂꯛꯂꯝꯃꯤ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯄꯨꯁꯤꯜꯂꯛꯏ ꯒꯥꯡꯇꯤ ꯈꯨꯂꯥꯛꯄꯕꯨ ꯀꯧꯗꯨꯅ ꯇꯦꯜꯍꯩꯕꯕꯨ ꯁꯨꯃꯥꯡ ꯇꯝꯅ ꯊꯥꯡꯖꯤꯜꯂꯛꯏ ꯑꯁꯣꯝꯗꯅ ꯈꯨꯂꯥꯛꯄꯤ ꯑꯎꯟꯅ ꯊꯦꯅꯩ ꯑꯗꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯁꯤ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯒꯥꯡꯇꯤꯅ ꯂꯥꯛꯇꯅ ꯀꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯒꯥꯡꯇꯤ ꯇꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯑꯝꯃꯤ ꯒꯥꯡꯇꯤꯅ ꯈꯨꯂꯥꯛꯄ ꯇꯦꯜꯍꯩꯕꯁꯤ ꯑꯩꯒꯤ ꯇꯦꯟꯅ ꯄꯥꯟꯈ꯭ꯔꯤ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯈꯨꯂꯥꯛꯄꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯆꯥ ꯇꯦꯜꯍꯩꯕꯕꯨ ꯀꯔꯤ ꯀꯔꯝꯅ ꯈꯨꯂꯥꯛꯄꯤꯅ ꯒꯥꯡꯇꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯤ ꯂꯥꯛꯑꯣ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯄꯅ ꯍꯥꯜꯂꯒꯅꯤ ꯈꯨꯂꯥꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯅꯩ ꯑꯗꯨ ꯀꯔꯤ ꯀꯔꯝꯕ ꯐꯤꯕꯝ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯅ ꯁꯣꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯇꯦꯜ ꯑꯃꯅ ꯄꯨꯛꯆꯦꯞꯇ ꯐꯥꯎꯔꯦꯡ ꯂꯦꯡꯗꯨꯅ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯄꯨꯛꯅꯤꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯖꯔꯛꯂꯝꯃꯤ ꯒꯥꯡꯇꯤꯁꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯦꯜꯍꯩꯕꯕꯨ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯟꯕꯤꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯒꯥꯡꯇꯤ ꯑꯗꯣ ꯊꯦꯅꯩꯅ ꯃꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯈꯨꯂꯥꯛꯄꯁꯨ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯂꯦꯞꯇꯅ ꯆꯦꯜꯂꯤꯕ ꯏ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛ ꯃꯅꯥ ꯃꯁꯤꯡꯇꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯛꯑꯝꯃꯤ ꯈꯨꯂꯥꯛꯄꯅ ꯒꯥꯡꯇꯤ ꯅꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯇꯦꯜꯍꯩꯕꯁꯤꯕꯨ ꯑꯃꯨꯛꯇ ꯁꯧꯒꯠꯂꯨ ꯑꯩ ꯃꯉꯣꯟꯗ ꯌꯨꯔꯤꯕ ꯇꯦꯟꯖꯩ ꯑꯁꯤ ꯑꯃꯨꯛꯇ ꯁꯠꯈꯤ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯝꯅ ꯋꯥꯔꯒꯅꯤ ꯒꯥꯡꯇꯤ ꯍꯣꯏꯁꯨ ꯊꯋꯥꯏ ꯆꯪꯅ ꯇꯦꯜꯍꯩꯕꯒꯤ ꯁꯦꯕꯥ ꯀꯌꯥ ꯑꯃꯁꯨ ꯇꯧꯖꯔꯝꯃꯤ ꯇꯦꯜꯍꯩꯕ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯧꯒꯠꯄꯤꯗꯨꯅ ꯊꯝꯖꯔꯝꯃꯤ ꯑꯗꯨꯒ ꯌꯨꯔꯛꯂꯤꯕ ꯇꯦꯟꯖꯩ ꯑꯗꯨꯕꯨꯁꯨ ꯈꯨꯂꯥꯛꯄꯅ ꯅꯤꯡꯊꯤꯅ ꯇꯦꯟ ꯑꯗꯨꯒꯤ ꯇꯦꯟꯖꯤꯜ ꯃꯇꯣꯜ ꯑꯗꯨꯁꯨ ꯀꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯦꯟꯖꯤꯜ ꯑꯗꯨꯁꯨ ꯁꯠꯂꯝꯃꯤ ꯑꯁꯨꯝꯅ ꯍꯦꯛ ꯁꯠꯄꯗ ꯏ ꯑꯗꯨꯁꯨ ꯊꯣꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯈꯨꯂꯥꯛꯄꯤꯅ ꯃꯐꯝ ꯑꯗꯨ ꯏ ꯈꯪꯅꯕꯒꯤꯗꯃꯛ ꯌꯥꯏꯉꯪꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯥꯛꯆꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡꯒꯤ ꯍꯤꯗꯥꯛ ꯀꯌꯥ ꯑꯃꯁꯨ ꯅꯞꯁꯤꯜꯂꯗꯨꯅ ꯐꯤ ꯑꯄꯥꯕ ꯑꯃꯅ ꯅꯤꯡꯊꯤꯅ ꯌꯣꯝꯗꯨꯅ ꯊꯝꯕꯤꯔꯤ ꯍꯧꯖꯤꯛꯇꯤ ꯇꯦꯜꯍꯩꯕꯒꯤ ꯃꯁꯥꯗꯣ ꯏ ꯆꯠꯄ ꯀꯌꯥ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯈꯛꯂꯛꯂꯤ ꯑꯗꯨꯕꯨ ꯇꯦꯜꯍꯩꯕꯒꯤ ꯃꯁꯥꯗ ꯃꯤꯍꯨꯜ ꯂꯩꯔꯕꯁꯨ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯀꯔꯤꯁꯨ ꯂꯦꯡꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯅ ꯄꯨꯡ ꯑꯃꯃꯨꯛ ꯂꯩꯀꯠꯅꯔꯤ ꯑꯗꯨꯕꯨ ꯇꯦꯜꯍꯩꯕꯒꯤ ꯃꯁꯥꯗꯤ ꯑꯍꯣꯡꯕ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯋꯥꯈꯜ ꯋꯥꯅꯔꯝꯃꯤ ꯑꯗꯨꯒ ꯈꯨꯂꯥꯛꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯀꯅꯥꯅꯣꯃ ꯃꯩꯇꯩ ꯇꯝꯄꯥꯛꯇ ꯆꯠꯂꯨ ꯑꯗꯨꯒ ꯂꯩꯃꯈꯜꯗꯒꯤ ꯑꯃꯥꯏꯕ ꯄꯨꯟꯁꯤꯕꯗꯣ ꯀꯧꯔꯨꯒꯗꯕꯅꯤ ꯊꯨꯅ ꯂꯥꯛꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯌꯨ ꯈꯨꯂꯥꯛꯄꯤꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯌꯨ ꯄꯟꯊꯔꯛꯄ ꯌꯥꯗꯦꯀꯣ ꯁꯒꯣꯜ ꯒꯥꯔꯤꯗ ꯆꯠꯈꯣꯀꯣ ꯈꯨꯂꯥꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯤꯄꯥ ꯑꯅꯤ ꯊꯨꯅ ꯌꯥꯡꯅ ꯂꯩꯃꯈꯨꯜ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯇꯦꯜꯍꯩꯕꯒꯤ ꯑꯀꯣꯏꯕꯗ ꯐꯝꯂꯒ ꯂꯩꯔꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯒ ꯈꯨꯂꯥꯛꯄꯅ ꯒꯥꯡꯇꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯒꯥꯡꯇꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯕꯨ ꯃꯌꯥꯝ ꯑꯁꯤꯗꯤ ꯑꯩꯅ ꯂꯨꯆꯤꯡꯗꯨꯅ ꯁꯠꯍꯟꯕꯗꯣ ꯑꯗꯨꯝ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯇꯦꯜꯍꯩꯕꯁꯤꯗꯤ ꯈ꯭ꯋꯥꯏꯒꯤ ꯃꯅꯤꯡꯗ ꯂꯥꯛꯄ ꯎꯈꯤ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡ ꯎꯃꯪ ꯑꯗꯨ ꯌꯧꯔꯝꯗꯥꯏ ꯑꯩꯈꯣꯏ ꯁꯗꯥꯟꯕ ꯆꯪꯕꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯗꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯇꯦꯜꯍꯩꯕꯗꯣ ꯌꯥꯎꯔꯝꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯅꯁꯨ ꯃꯍꯥꯛꯄꯨ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯑꯁꯨꯝ ꯊꯤꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯝꯁꯨ ꯃꯥꯡꯂꯒꯅꯤ ꯍꯥꯏꯗꯅ ꯃꯤꯅ ꯁꯥ ꯐꯥꯕ ꯁꯥ ꯍꯥꯠꯄ ꯍꯥꯟꯈ꯭ꯔꯒꯅꯤ ꯍꯥꯏꯗꯅ ꯁꯗꯥꯟꯕꯗꯨ ꯍꯧꯖꯤꯟꯈꯤꯕꯅꯤ ꯁꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯂꯝꯃꯤ
ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯋꯥꯅꯔꯗꯨꯅ ꯎꯈꯥ ꯑꯃꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯡ ꯑꯗꯣꯝꯗ ꯉꯥꯁꯣꯜ ꯄꯤꯛꯅ ꯅꯥꯄꯤ ꯑꯃꯗꯤ ꯎꯅꯥ ꯀꯌꯥ ꯍꯥꯏꯗꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯈꯤꯔꯝꯃꯤ ꯁꯥ ꯂꯥꯛꯄꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯤꯔꯨꯡ ꯇꯦꯟꯗꯣ ꯇꯦꯡꯒꯥ ꯊꯣꯡꯂꯗꯨꯅ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯥꯛꯊꯗꯅ ꯆꯪꯁꯤꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯖꯤ ꯑꯃ ꯐꯥꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯖꯥꯠꯅꯤ ꯃꯍꯥꯛꯅ ꯃꯥꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯅꯤ ꯑꯃꯗꯤ ꯁꯥꯗꯥꯟꯕꯗꯨꯒꯤ ꯂꯥꯂꯣꯡ ꯑꯗꯨ ꯈꯪꯈꯤꯗꯕꯅ ꯑꯩꯈꯣꯏꯗꯤ ꯁꯥꯅꯤ ꯈꯟꯗꯅ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯁꯨ ꯂꯤꯔꯨꯡ ꯑꯗꯨ ꯍꯦꯛ ꯀꯥꯞꯂꯛꯄ ꯑꯗꯨꯒꯤ ꯁꯥꯃꯤꯟ ꯊꯣꯛꯂꯛꯂꯤꯕ ꯃꯄꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯑꯩꯒꯤ ꯇꯦꯟ ꯑꯁꯤꯅ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯦꯜꯍꯩꯕꯗꯨ ꯃꯅꯥꯛꯇ ꯁꯖꯤ ꯑꯍꯤꯡꯕ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯃꯁꯥꯗ ꯇꯦꯟꯅ ꯐꯥꯎꯗꯣꯛꯇꯨꯅ ꯂꯩꯔꯝꯈꯤꯕꯅꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯂꯩꯀꯠꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯁꯥ ꯑꯁꯤꯗ ꯏ ꯀꯌꯥ ꯑꯃꯁꯨ ꯆꯦꯟꯊꯔꯝꯃꯤ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯅꯤꯡꯉꯩ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛ ꯊꯦꯅꯩ ꯂꯧꯕ ꯆꯠꯂꯨꯕ ꯃꯥꯜꯂꯤ ꯊꯦꯅꯩꯕꯨ ꯈꯨꯂꯥꯛꯄꯤꯅ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯕꯅꯤ ꯃꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯂꯩꯔꯝꯕꯗꯒꯤ ꯄꯟꯊꯥꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯤꯕꯁꯤꯅꯤ ꯑꯣꯏꯔꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯉꯁꯥꯏꯗ ꯊꯦꯅꯩ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯝꯕꯁꯤꯗ ꯈꯨꯂꯥꯛꯄꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯉꯁꯥꯏ ꯂꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯄꯨꯟꯅ ꯊꯥꯕꯤꯔꯝꯂꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯇꯛꯁꯤ ꯁꯣꯟꯖꯔꯝꯃꯤ ꯈꯨꯂꯥꯛꯄꯗꯁꯨ ꯀꯔꯤꯒꯤ ꯁꯗꯥꯟꯕ ꯊꯥꯔꯨꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥꯁꯨ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯊꯦꯅꯩ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯊꯃꯣꯏ ꯑꯗꯣ ꯋꯥꯔꯧꯖꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ ꯑꯁꯨꯛ ꯆꯝꯖꯕ ꯑꯃꯗ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯑꯃꯗ ꯃꯔꯥꯜ ꯁꯤꯖꯤꯟꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗ꯭ꯔꯕꯗꯤ ꯏꯄꯥꯅꯁꯨ ꯋꯥꯖꯔꯤꯕꯁꯤ ꯀꯔꯤꯁꯨ ꯋꯥꯔꯝꯂꯣꯏꯀꯣ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯏꯍꯧꯖꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯈꯜ ꯃꯐꯥꯡ ꯇꯧꯅꯔꯤꯉꯩ ꯃꯄꯥꯂꯣꯝꯗ ꯁꯒꯣꯜ ꯒꯥꯔꯤ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯦꯛ ꯇꯥꯕꯒ ꯈꯨꯂꯥꯛꯄ ꯑꯃꯗꯤ ꯒꯥꯡꯇꯤ ꯑꯗꯨ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯄꯥꯜ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ ꯈꯨꯂꯥꯛꯄꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯛꯎ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯇꯕꯨ ꯀꯟꯕꯤꯔꯝꯃꯨꯗꯣ ꯈꯨꯂꯥꯛꯄꯅ ꯅꯣꯡꯍꯦꯛꯅꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯦꯜꯍꯩꯕꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯑꯁꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯕꯁꯤ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯊꯦꯅꯩ ꯑꯗꯨꯗꯤ ꯃꯈꯣꯜ ꯊꯣꯛꯅ ꯍꯤꯛꯅ ꯀꯞꯆꯔꯛꯏ ꯑꯃꯥꯏꯕ ꯄꯨꯟꯁꯤꯕ ꯑꯗꯨꯁꯨ ꯍꯥꯊꯨ ꯃꯄꯣꯠ ꯃꯆꯩ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯊꯣꯡꯕꯥꯜ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯍꯦꯛ ꯇꯨꯁꯜꯂꯤ ꯑꯗꯨꯒ ꯄꯨꯔꯛꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯨꯅ ꯕꯣꯝ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕ ꯀꯌꯥꯁꯨ ꯈꯪꯖꯤꯜꯂꯤ ꯆꯩꯔꯛ ꯑꯁꯤꯗ ꯍꯦꯛ ꯅꯣꯛꯂꯨꯔꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯥꯏꯕꯗꯨꯁꯨ ꯏꯀꯥꯏꯕꯒ ꯅꯥꯕꯒ ꯀꯔꯤꯃꯇ ꯆꯪꯈꯤꯔꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯐꯝꯗꯔꯛꯏ ꯑꯗꯨꯒ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯑꯗꯨ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯣꯏꯗ ꯃꯥꯒꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕ ꯐꯤꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯁꯤ ꯏꯁꯨ ꯈꯛꯈ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯅ ꯈꯪꯖꯕ ꯍꯤꯗꯥꯛ ꯈꯔꯁꯨ ꯍꯥꯞꯂꯁꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄꯤꯗꯨꯅ ꯃꯌꯥ ꯑꯁꯤꯗ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯃꯅꯥ ꯑꯁꯤ ꯁꯨꯒꯥꯏꯗꯨꯅ ꯃꯍꯤ ꯂꯧꯗꯨꯅ ꯈꯔ ꯑꯃꯁꯨ ꯏꯟꯕꯤꯔꯒꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯈꯨꯂꯥꯛꯄꯤ ꯑꯋꯟꯅ ꯏꯕꯨꯡꯉꯣ ꯃꯥꯏꯕ ꯅꯪꯅ ꯐꯅꯕ ꯈꯔ ꯇꯧꯕꯤꯔꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯑꯁꯤ ꯋꯥꯕꯅ ꯃꯤꯍꯨꯜꯀꯥꯁꯤ ꯍꯨꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒ ꯈꯪꯗ꯭ꯔꯦꯗ ꯒꯥꯡꯇꯦꯁꯨ ꯇꯦꯜꯍꯩꯕ ꯑꯗꯨꯕꯨ ꯁꯧꯒꯠꯄꯤꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯊꯦꯅꯩ ꯑꯗꯨꯁꯨ ꯇꯦꯡꯀꯣꯜ ꯑꯁꯦꯡꯕ ꯑꯃꯗ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯃꯅꯥ ꯑꯗꯨꯕు ꯇꯛꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯤ ꯂꯧꯗꯨꯅ ꯂꯩꯔꯤ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯇꯦꯜꯍꯩꯕꯒꯤ ꯃꯁꯥꯗ ꯌꯣꯝꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯥꯕꯅ ꯌꯩꯗꯨꯅ ꯐꯤ ꯑꯗꯨ ꯍꯟꯗꯣꯛꯂꯝꯃꯤ ꯍꯟꯗꯣꯛꯄ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯑꯁꯣꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯅꯥ ꯈꯔ ꯅꯣꯏꯈꯥꯏꯔꯗꯨꯅ ꯃꯆꯤꯜꯗꯁꯨ ꯂꯩꯋꯥ ꯈꯔ ꯁꯣꯟꯕꯒ ꯂꯣꯏꯅꯅ ꯑꯁꯣꯛꯄ ꯖꯒꯥ ꯑꯗꯨꯗ ꯍꯤꯒꯥ ꯌꯩꯕꯤꯔꯤ ꯑꯗꯨꯒ ꯌꯨ ꯑꯁꯦꯡꯕ ꯈꯔ ꯑꯃꯁꯨ ꯃꯍꯤꯛ ꯆꯪꯗꯅꯕꯒꯤꯗꯃꯛ ꯐꯤ ꯃꯆꯥ ꯑꯃꯅ ꯂꯨꯞꯇꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯐꯤ ꯑꯁꯦꯡꯕꯗꯨꯅ ꯅꯤꯡꯊꯤꯅ ꯌꯦꯠꯁꯤꯟꯕꯤꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯥꯏꯕ ꯑꯁꯤꯅ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯍꯤꯗꯥꯛ ꯑꯗꯣ ꯊꯦꯅꯩꯅ ꯁꯨꯔꯤꯕꯗꯣ ꯃꯗꯨ ꯂꯧꯔꯤ ꯑꯗꯨꯒ ꯃꯆꯤꯜꯗ ꯀꯔꯤꯅꯣ ꯂꯥꯏꯔꯣ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯇꯦꯜꯍꯩꯕꯒꯤ ꯃꯌꯥ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯏꯟꯁꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥ ꯑꯗꯨꯗ ꯆꯥꯃꯁ 3 ꯍꯦꯛ ꯏꯟꯕꯒ ꯃꯈꯣꯡ ꯑꯗꯨ ꯐꯠ 2 3 ꯀꯥꯎꯔꯝꯂꯒ ꯀꯔꯤꯒꯨꯝꯕ ꯏꯟꯈꯤꯕ ꯃꯍꯤ ꯑꯗꯨ ꯅꯠꯇꯕ ꯈꯔ ꯑꯣꯊꯣꯔꯛꯏ ꯃꯥꯏꯕꯗꯨꯅ ꯐꯔꯒꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ ꯊꯦꯅꯩ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯉꯁꯥꯏ ꯃꯈꯩ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯂꯒ
mahakni hidak siamba ado pithak lubadagi masa lengakpasida ngaihaki matung telhaiba ado mamit ado yamna wana panglaktuna khulakpada yengjerai adugu mamit ado amuk tapna wisinkhirami madugi matung telhaibagi masa ado tapna adumak ingtharaklami kusi wadusu taife tana khara mushilakli asumna hakjang aduna ahongba laklabada maibadasu telhaibagi thabak asida kana namduna yengi mihulladsu khudangda fangkhiri ngaksam madudadi mihul lairi mayam changdana masa adubu noibiri saganaba hayana adubu khonaribado karimata upai laiti masadu unmuk ingkhri ngaksamda songlama mihulladsu hunkhiri mata masida maiba punsibana khulakpa yaroi dauri mapalgi thaurang taurosi wafam masi maiban hairuklabada khulakpa dudi mathamoi kairi wafam maset amata haikiri mafam maduda angauba amagumna leptuna lairami khulakpi awana madi thenaiya dudi telhaibabu kauduna kana tengthajari thenaiya madi khulakpi dogi matau yengba ngamdratuna gangti yado telhaibagi masado phi angauba amana kupsin birami itaw telhaiba aibu waragunu poitaw hairamlaga mapalgi thaurangi damak thokri ashumna tinariba mayamado imung aduda thorakliba laibak thiba thaudok aduna pum namak nungai traduna tengthana oinaduna thamoi sokna kapnari thenai adusu kapalepu yaramdi mani awunna kana thiamlabasu khulakpana thenai nang bodumna tengtharaganuni nabung asina lairam lenda mapugi nakta shanti yoine laijaba oirasenu asiba mahaki thauram pangdringaida ishorna mahaki mafamda aikhoi puna parthana tawbirashi ashumna kaduda lairiba makhoi loinamak telhaibabu khulakpagi masa sakna mapu magi mafamda sinajarami ashumna parthana adu loirakpada gangtena khulakpa mapangi thabak pumba loiri marup telhaibasi dolai thakta kanaba tawrasi khulakpada gangti isagi haksang asibu puthoknaba nakhoina silo khulakpa idi isa telhaibagi saktamasi yengba ngamdri oh pen khidreko mapa aidi aikhoigi irakta koina laimino tamlamdraba maleko isagi mahut ai oina lausin biramdribasi karigino ashumna gangti aduna shillanglatuna telhaibagi masadubu lairol sanabagi tamak mapa langda thangdorakli aduga masadubu dolai thakta kanabagi damak kaunagi fak amada tumhanduna thammi masadubu fizel aiteng tawinabagi damakta ashumna laiteng biba loiduna sanabigi matung inna laison tinjo loira matung dolai thakta thangkanabagi damak laknaringaida thenai aduna telhaibagi thawai yaudra bhaksang aduda tensilaktuna konduna thamkhri mayamna faktok setokpa yadaba makhai thangkanaba khonaramba mayamadasu thenai aduna ashumna faduna thamkhrabada telhaibagi masadu thamnabagi damak khulakpana ingit pirai mayamaduna su asiba bhaksang adu bhaksangadu mathakta saubiduna hiptha halami mapa khulakpadasu aroiba oina pungmen paumena jerasunu haiduna khankraba mali mayamaduna nungsung nungjanaduna phamduna lainaringai khulakpi awuna duga thenai adugadi telhaibabu konduna kapa adudi letlamdi mayama masu thenai amadi khulakpigi matau singadubu yengjari nungaitaba miyeng kayaga loinaduna ashumna mayamaduna lainaringai ikhangangawduna karomdagi lakpano su uhudui haudong amubi amana longna yata aduna laiba telhaibagi asiba masadubu kanuna satkri hanna yenglamdi hau thadana senkhirami amaiba punsibana hayum sidaba kari matauno kari langono sidi kari bu thoklagaba kari bu oiredauba ipa na hangna nakan thok piramuko ashumna amayusina haiba loidingaida atiado lepa laitana nongthang kublakli nuksit kana silai utolatuna hai tharakpada laimai thengde haibada khai nong pubala siladasu mafam marang khangna pasilaktuna atiadubu punga mamsinkhri mayam tilibadasu kari matauno kari langono haina sonuna lainakhri taunariba mayam adu thenai amadi khulakpado kari suna chunglamdi telhaiba kaina masakna hen khibana khangaude nong adasu akhak arau kayaga loinaduna sapu kana suba haurak lami lairiba kholadugi miyam adudi aki tu jungmuju phaunari
ꯍꯛꯆꯥꯡ ꯑꯁꯤꯕꯗꯣ ꯃꯄꯥꯜ ꯇꯝꯅ ꯊꯥꯡꯗꯣꯔꯛꯂꯤ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯄꯥꯜꯗ ꯂꯩꯔꯣꯜ ꯆꯠꯅꯕꯒꯤꯗꯃꯛ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕꯁꯨ ꯌꯥꯗ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯕ ꯇꯦꯜꯍꯩꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯐꯨꯛ ꯂꯥꯎꯅ ꯂꯣꯡꯅ ꯍꯧꯒꯠꯂꯛꯏ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯤ ꯑꯋꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯇꯦꯜꯍꯩꯕꯗꯣ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯅ ꯑꯣꯟꯈꯠꯂꯛꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯐꯛ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤ ꯅꯣꯡꯂꯛꯇꯨꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯣ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯔꯨꯕꯗ ꯊꯃꯣꯏ ꯁꯣꯟꯕ ꯀꯌꯥ ꯑꯃꯗꯤ ꯑꯀꯤꯕ ꯄꯥꯈꯠꯄ ꯐꯥꯎꯅꯔꯛꯇꯨꯅ ꯋꯥꯟꯊꯕꯁꯨ ꯌꯥꯎꯔꯤ ꯃꯤꯑꯣꯏ ꯈꯔꯅ ꯋꯥꯟꯊꯔꯤꯕ ꯀꯌꯥ ꯑꯗꯣ ꯂꯥꯏꯀꯠꯅꯔꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝ ꯆꯦꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯈꯨꯂꯥꯛꯄꯗꯨꯗꯤ ꯄꯥꯈꯠꯄ ꯑꯀꯤꯕꯒ ꯑꯃꯗ ꯆꯪꯈꯤꯗ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯔꯤ ꯃꯄꯨ ꯃꯍꯥꯛꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯃꯨꯛ ꯄꯣꯛꯄꯤꯔꯕꯅꯤ ꯊꯋꯥꯏ ꯍꯥꯞꯄꯤꯔꯕꯅꯤ ꯈꯟ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯊꯥꯒꯠꯄ ꯀꯌꯥꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯁꯣꯝꯗꯗꯤ ꯃꯥꯏꯕꯗꯨꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯀꯔꯤ ꯁꯥꯌꯣꯅꯣ ꯍꯥꯏꯗꯨꯅ ꯃꯆꯤꯜꯗ ꯂꯥꯏꯁꯣꯜ ꯇꯤꯁꯣꯟ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯥꯖꯗꯨꯅ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯑꯀꯤꯕ ꯑꯗꯨꯕꯨ ꯐꯥꯊꯖꯔꯤ ꯇꯦꯜꯍꯩꯕꯒꯤ ꯍꯛꯆꯥꯡꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨꯅ ꯂꯝꯂꯥꯟꯈꯤꯕꯗꯣ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯔꯕꯅꯤ ꯃꯥꯏꯕ ꯑꯗꯨꯗꯤ ꯇꯦꯜꯍꯩꯕꯒꯤ ꯃꯁꯥꯗ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯗꯨꯅ ꯂꯥꯛꯂꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯟꯕꯗ ꯃꯁꯥ ꯑꯗꯨ ꯅꯦꯅꯥ ꯇꯥꯅ ꯂꯩꯊꯣꯛꯄꯗꯁꯨ ꯉꯝꯖꯔꯝꯗꯦ ꯈꯦꯟꯅꯩ ꯑꯗꯨꯗꯤ ꯑꯀꯤꯕꯒ ꯅꯨꯡꯉꯥꯏꯕꯒ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯁꯥ ꯑꯗꯨ ꯑꯉꯛꯄ ꯑꯣꯏꯅ ꯊꯣꯛꯂꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯖꯗꯦ ꯈꯨꯂꯥꯛꯄꯗ ꯑꯃꯨꯛ ꯌꯦꯡ ꯈꯨꯂꯥꯛꯄꯤꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯈꯨꯂꯥꯛꯄꯗꯨꯁꯨ ꯃꯆꯥ ꯇꯦꯜꯍꯩꯕꯅ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯈꯨꯂꯥꯛꯄꯗꯁꯨ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯇꯦ ꯈꯨꯝꯂꯛꯇ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯁꯥꯔꯤ ꯈꯦꯟꯅꯩ ꯑꯗꯨꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯜꯍꯩꯕꯒꯤ ꯃꯇꯧ ꯌꯦꯡꯖꯔꯤ ꯁꯨꯔꯝꯕ ꯅꯣꯡ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤ ꯑꯇꯤꯌꯥ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯌꯧꯈꯤꯜꯂꯛꯄꯅ ꯑꯃꯝ ꯑꯉꯥꯟꯁꯨ ꯁꯤꯟꯅꯔꯛꯂꯝꯃꯤ ꯒꯥꯡꯇꯤ ꯑꯗꯨꯁꯨ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯈꯨꯂꯥꯛꯄ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯤ ꯃꯇꯝ ꯑꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ ꯏꯇꯥꯎ ꯇꯦꯜꯍꯩꯕꯁꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯩꯇꯩ ꯃꯥꯏꯕꯁꯤꯒꯤ ꯑꯁꯣꯏꯕ ꯑꯣꯏꯒꯅꯤ ꯅꯤꯡꯊꯤꯅꯗꯤ ꯌꯦꯡꯗꯗꯅ ꯃꯤ ꯑꯃꯕꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯕꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯅꯨꯡꯗ ꯀꯨꯞꯅ ꯈꯟꯅꯔꯨꯔꯁꯤ ꯈꯨꯂꯥꯛꯄꯤ ꯑꯋꯨꯟꯅꯁꯨ ꯈꯨꯟꯖꯥ ꯃꯌꯥꯝ ꯇꯦꯜꯍꯩꯕꯁꯨ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯃꯌꯥꯝꯁꯨ ꯍꯟꯕꯤꯔꯣ ꯍꯌꯦꯡ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯅꯔꯁꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯈ꯭ꯔꯤ ꯇꯦꯜꯍꯩꯕꯗꯨꯗꯤ ꯒꯥꯡꯇꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯈꯔꯒꯅ ꯏꯃꯨꯡꯗ ꯊꯥꯡꯖꯤꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯏ ꯇꯦꯜꯍꯩꯕꯒꯤ ꯃꯁꯥꯗꯣ ꯒꯥꯡꯇꯤꯅ ꯍꯦꯛ ꯁꯣꯛꯄꯗ ꯇꯦꯜꯍꯩꯕꯗꯣ ꯒꯥꯡꯇꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯑꯀꯤꯕꯒꯤ ꯃꯇꯧꯅꯤ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗ ꯒꯥꯡꯇꯤ ꯑꯗꯨꯁꯨ ꯇꯦꯜꯍꯩꯕꯒꯤ ꯃꯁꯥꯗꯣ ꯐꯠ ꯂꯥꯎꯅ ꯊꯥꯗꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ ꯒꯥꯡꯇꯤꯅ ꯃꯔꯨꯞ ꯇꯦꯜꯍꯩꯕ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯑꯩꯅ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯀꯟꯈꯤꯕ ꯑꯃꯗꯤ ꯑꯩꯅ ꯃꯔꯨꯞꯇ ꯇꯦꯟꯅ ꯊꯥꯈꯤꯕꯗꯨꯒꯤ ꯋꯥꯔꯧꯕ ꯂꯩꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯃꯔꯨꯞ ꯒꯥꯡꯇꯤꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯇꯦꯜꯍꯩꯕꯗꯨ ꯌꯥꯝꯅ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯋꯥꯔꯧꯕ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯅꯪ ꯉꯁꯤꯗꯤ ꯀꯥꯎꯔꯕ꯭ꯔꯥ ꯑꯩꯗꯤ ꯉꯁꯤꯁꯨ ꯀꯥꯎꯕ ꯂꯩꯇ꯭ꯔꯤ ꯅꯪꯅ ꯑꯩꯒꯤ ꯊꯥ ꯂꯦꯞꯂꯕꯤ ꯅꯨꯄꯤꯕꯨꯁꯨ ꯁꯔꯥꯛ ꯇꯝꯗꯨꯅ ꯏꯃꯥꯡꯃꯛꯇꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕ ꯅꯪ ꯑꯩꯅ ꯃꯄꯣꯛ ꯀꯌꯥ ꯄꯣꯛꯂꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯂꯩꯔꯣꯏ ꯌꯦꯡꯉꯨ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯑꯩ ꯑꯁꯤ ꯀꯅꯥ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯌꯦꯜꯂꯛꯂꯕꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅ ꯀꯟꯕꯤꯒꯗꯕ ꯑꯁꯨꯝꯅ ꯇꯦꯜꯍꯩꯕꯅ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯕ ꯋꯥ ꯀꯌꯥꯁꯤ ꯍꯥꯏꯔꯛꯄꯁꯤꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯥꯗꯥꯟꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯁꯣꯛꯄ ꯑꯣꯏꯈꯤꯕꯗꯒꯤ ꯋꯥꯈꯜ ꯁꯣꯏꯔꯕ꯭ꯔꯥ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯇꯦꯜꯍꯩꯕꯗꯣ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯄꯥꯡꯒꯜ ꯑꯣꯏꯈꯤꯗꯨꯅ ꯃꯃꯥꯡ ꯃꯄꯣꯛꯀꯤ ꯋꯥꯔꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯥꯕꯨ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ